ngasi phawda dunia sida sembirangkiba lahankiba masing thingamdraba insansing atopa thawai panba jibasing asa masada pirakpa angkak naba punsigi matam sing adu yorakpada loina hangre adui matungda mathang amak Allah pakna sembiraga magi matamda amang dunia da lakalli matam lorga amang halalli ngasi Allah ya coba kudrat amani fadakraba tausillaman haina ngasi phawda asim tingam draba insan dunia tigi hangre ba kuding maksigi loy namak ki thungbam Allah rabbul alamin ki manakta ni chin nausing thawai kuding mak Allah na sembani amasung thawai kuding mak halli basi Allah ki manakta ni aduna maram maraga managum hek laitam matamda ai koina karam badwa swali inna lillahi wa inna ileihi raji'un Quran Karim ki ayat amani masih arthati hangai mak seng nai koi loy namak Allah ki ni amasung ai koi loy namak mahaki maikai da hallaga da bani hai base masih koi da ningsing halimi doa si sole angriba masu Allah ki hukum dagi Allah ki manak ta hangre aduga ai koi thu hallaga ni hai base ningsing halliya aduna tinna hadra sing ai koi loy namak koi dana dunia aduk laga ai koi bu nungsi biriba ai koi bu chanbi riba ai koi ki mapu Allah mahaki manak ta hallaga da manghaktani Allah Ta'ala na ikoi kuding mana hanba matam da Allah na ikoi bu razi oi bi sanu ya bi ba chan bi bhai nu koi san ko hen bi sanu aujik ikoi gi mangda lairiba ikoi haji Noor Muhammad Sahab asi alhamdulillah ikoi irakta Allah na piba punsi gi matam jawrang na chahi yang umbu taruk muk suna sukhre umbu taret muk sukhre Allah bana ikoi irakta dunia da thambiram amasung Allah pangna pirakpa punsigi matam madu loiradana mahak hangre ngasi ayuk angan bada Allah ki manak yaukre aduna chinna hajra sing hadis sabna leikidaba se ai koi kai punamaki damakta or imung manungi damakta sauna mang jaba amu oirabani amasung laita lairamba kaya yatim miskin kaya punamaki mapa mo oiramba jangja kham oiramba aduma kokchel chawba hadis haba mai koi irakta gi hanki bhai base ai koi loinamak ki mang jabane adubu Allah mapumaha ki hukum ni koi loinamak sabar tabatai amasung hadis hab ki damakta koi ngamjari mamakai isa gi maikai dagi isa le sawab tawba masi ai koi achauba neki gi pudol ni mayet ki damakta aur isa ju sab manana du gi neki du pangaduri aduga sinna hajra sing Hawai yaw kidraba aji sahab ase haudik ekoi gi mangda dead body wana lay matam khara khali matungda minat khari matungda aji sahab ki dead body se kon u phangaroi leba ki manungda lay khragani kaya man phawbai koi marak kunaroi aduna aji sahab haudik loan bangamdre hai bangamdre sigumba tanja sida aina haijaning badi aji sahab ase ekoi mayam marakda और खास कर खेतरी खेरगांव की पाइचा चिनिनो मरु मपांग कोई खाई का यावनो लोई नरंबा तिंदरंबा मिसकमनी अदुना मरम वर्गा हाजी साहब का लेमिंदरंबा लोई नरंबा सिदा करीगुंबा हाजी साहब की माइकई दगी वहाई वातादा हेंजन किबा नुंगाई तबा पेन की दबा यौरम नगदी मदु पुरमक अल्लाह की दमक थादो पियो है बसी दरखास्त नि अल्लाह रब्बुल आलमीन ना ngasi ai koina kana gumambu maaf tawbirabdi ai koida mahanga chanbigani thawjalbigani aduna wai lei traba mayat oraba haji sahab ki mathakta nungai taba leramba kuding maksu kokthok piu hai bisama darkhast tawjeri loina na sang leimindaram basida mioi bani wata patama kana su leite amasung puthok pujin lupa paisa launa ba dagi wai na bhai basi insan loina bakki hauna bini aduna maram morga loina ramba tanja sida kana ko jinna muru pang sindagi lupa paisa hi samna laukiba pukhiba kauthokana singba nangamdaba natraga imung manunggi mi singda hairamdaba wasiyat toramdaba natraga kanagumba dukandar jinnaw singdei poche laukiba lupa paisa uren heng pi har ge kauthokhiba sumba sum yam yauri pole kariguma aduguma yorum magasu achi macha nipa sing lairi imung manunggi mi lairi haibiraga isai thagi changiba lupa paisa dasu hasil tawbinaba aduga hadisa ki mathakta
kanagma am fawgi miral tonba hak changba haibdo layhandana Allah gi manak pak sabone yaukinaba madugi damak sundar khas tawde aduga wafam amna dosto aikoi Allah Ta'ala gi zata chauna thajaba thamsi mu'min aikoi gi damak di dunya se awaba khangkham ni jel khana ni harim adu sira matung dani mu'min aikoi gi nungai pham oigidor hamesha gi nungai ba oigidor se iman gi halat bo ikon hangim taragadi aduna aikoi chauna Allah da thajaba thamsi aikoi musalman ni aikoi namazi ni aikoi Allah gi maming lawdo mi sagni Allah na aikoi bu yabi gani nungsi mi gen haibse matam khudimak tai aikoi chauna Allah da thajaba thamgadabani la tai asumi rauhillah asumana wala taqnatu min rahmatillah Allah gi rahmat pu thajaba tawganu Allah na chanbi roi nungsi roi na khanba tawganu Allah di amna thawja lai mapuni yana amna chanbi hai mapuni bese Quran ai koda pauta piri aduna koi maha gunagar uttarasu sai guna dagi toba tawrabadi Allah na soidna kopi gi nai si thajaba loina na Allah gi manak da Allah ga koi nungai ne lai bugan hai thajaga tabdi aduna siba koi kibi ade si mai bese Allah gi hukum ni aduna ai koi sai gi matam di ropata soidna hallada basirada haktani laying asu laying darsu doctor chatarasu yum da lairasu adum siradam haktani aduna higi lairiba halat sida aduk yamna ki sanbasu tawroisi iman kharab tawsu tawroisi aduga Allah gi hukum ni narisi Allah gi hukum ni sir chaibse masde ko chap yumna tha jagadabani Allah gi hukum natana una phoding ngamde hari me Quran Karim da aduga karam haina Allah gi hukum yam sir guri mo nari pudimatu bi iznillah Allah gi hukum dagini Allah gi ijazat dagini hari sisu bi iznillah Allah gi hukum dagini aduna Allah gi hukum natana kanasu naroi kanasu siroi masda ache batha jab koi thangbadabani Allah gi nabi na hadith sharif amada Tirmidhi sharif na hadith madra yauri ki ayyam haraj hadi qiyamat ki mamanga achongba bala musibat awa anang asi ana yam sopa tanja lakani adumma tanja duda mioi mayamama musalman oram base numidang da be iman on kini mushrik on kini hai on mushrik oina leramba mi mayamama ayukta musalman on sallakani sumaina musalman oirambana onthokiba bedin oirambana on sallapa sumbagi halat lakani hai aduna ulama sikna kinari madudi hodi ke laina simaktada Allah da tha jabagi mahuta ado fotoba asbab singa tha jaraga madudai ana basi narimi adragi sumana la iman khatma taragadi sima khallam ge shirk waraga ikoi iman barbat hoikini aduna chinna hazrat singh election thaurang mayamama tawon hari do tausi lekin Allah gi hukum natana karim tai khoida ana balla oi naramba farwe sem ti tha jagdam ai khoi thaurang do khakna ana bangam thok paisem oi thokte thaurang tawgadami yaqinan lekin tha jabadi Allah da tham gadabune ko mase mai khoi kauroi si loina na mayyat ki damakta dosto misale sawab ki khaidi bhaban yom si karin har taragadi mayyata koi na kana gadaba aur khudol tawriba khoi da su koi na kana da tham sik taw aduni aduna maram warga hazrat sahaba singna kana gumbagi mapa mama sibada parimata sibada Allah ki nabi da wahang tawi ya rasulullah ki pa lai khidre iman lai khidre ma gi damakta ai kari karamba khudol tawgani hana isale so Allah ki nabi na makoida hukum tawbi ki madudi koi na lai gadaba neki ki thamuk taw khudam mone ising lai tam famda ising phangalu doha lai tam tham famda dua tok piu sumana lambi surok semu lambi surok ai tam famda sumana miyam da koi na pa kana phangau gadam tham tawbiramu natraga haj badal taw umra tawbi sumain tawraga mayat ki khudol tawhar masina koi na mayat kana pangani aur vir vi sing kana pangani aduna inshallah koi khudama isa gi mayat ki tamakta ngamjaba makai sadaqai jariya oina koi na le hogdaba aba thabak sing tawraga madugi sawab yauhan bi yu hain Allah dani siko loina to sumana yamna khush khabari haram bawamna dosto Allah ki nabi alayhi salatu wasalam nabi rami sumana ana ba laina lachatuna lag pasi pamange da plek ki laina wana chauna lagan nong da mi sing ka ja sibiyawi asumana mathang da cholera ki laina akan ma chauna laki sumana hauji hoika laina ama pure dunia ki wana chati sugum ba laina lachat chida sabar tawraga laiba musalman si hingdana tum lai tarasu sabar ki sata lai taradi ma shahid ki darja sire mi dasu
ngariba laina laicha tuda sire amsung iman ki halat sire adu tar maha so shahid ki darja phangdurim to yamna khush khabariyam ni Allah ki mai dagi awa batara basu sabar bu tawrabdi alhamdulillah ikoi wanga phangdawri shahadat ki darja phangdawri sabar leitra ki dilon ma arim mang adu inshallah ikoi haji sahab rahmatullah alayh lai ki dirba simak su Allah rabbul alamin shahadat ki darja phangami ko sunu amazung haji sahab ki seba tawriba Allah da thaja pathamaga kari su tawroi Allah na hifazat tawbiqin haina khallaga iruriba mai tariba malaka lairiba loi namak se Allah da tawakkul tawraga sabar tawraga loi namak inshallah shahid ke darja Allah nabi nabi gini Allah taala ikoi khode mukta achet pe iman adu nabi ko sunu amasung isa isa gi hifazat ki namak dosto namaz matamanga soi dana sonba amasung fajr matung maghrib matung kile tangai fadlan Allah gi nabi na takbir amma dua بسم الله الذي لا يضر مع اسمه شيء في الأرض ولا في السماء وهو السميع العليم مسجد واسي سنو حضرات سنگ فجر کی نماز متنگ اہم لاگ سون متارا بدی نمت چپ اللہ بنگ حفاظت توفیق رنی اوانا بدوم تھی بالا تم ادگی ایکسیڈنٹ آفت مصیبت خود مقتنی اچانک لاگ پیاما بدوم تھی پنم اللہ نے حفاظت توفیق رنی اما سن مغرب کی نماز سولنگ مکہ ہری بدواسی اہم لاگ سول بدی ay nong soy ka nongan fausal la ne faal tawfiq ran asuman numit khudi ko na alim amal se tawrabadi Allah pa na barabar ay ko hifazat tawfiq inshallah mujhe sahih hadith ni dosto bilkul sahih hadith ay ko mahla amal tawsil lan pangal bi usul mayat ani sore adu tongan son sila sila wala gok pati minat tarai matu de lep siloi baga siso laga dum imam sangal hai gardi mufti sahab hai gardi mufti mi khara tam la ko hai adu si han so siso tongan kare kare takbir adu ay takbir ma hayo Lillahi sigini sigini Bayan kita makta ir ko bhai apa dikhat jadu ani na bani adu sabka namaz sondar su namaz ki subhanaka tusal kani kai ki adu matu de imam na Allah subhanahu ni ko Allah faragi subhanallah tanggal wa ni ko na ko tanggal de ya milan ko tanggal de Allah faraga ani subhada daru se ani ka subhanaga namaz swalima daru ani ka subhanaga adu loer matu de amaka Allah faraga ni adu matu da subhada Allahumma ighfir li nasi mati sokere asin loer matu da amaka Allah farага ni adu loer matu da salam bheraye inshallah am niyat tawrasi